खुरुमजरी लिक्ला की स्टाफ खुदिमक टेक्ट कायदना अनायक यावदना लेबिरी हाइना आशा तौजे ngasi लिक्ला की नुसी जरब स्टाफ सिंग द करी मखरदंग थम वाही खरदंग थमजगे ngasi COVID-19 na maram oiraga lepak sin bathungna yam akiba mong da laina si sandorakli adu marak asida khoigi isagi aki tujungba kya bu tungoinaram laga ngasi lebak miyam gi seba tobuni khanduna yum yum dagi thokpirakna special team oina thabak subiriba khoigi ngasi ngasi mak thabak subiriba likla gi staff sing bu management ki side tagi yamna haninga letana thagat pa phongdok chari adu ngasi video asigi tanja as lojaraga khoigi wahi khradang staff sing da convey tabjage madudi government ki social security scheme provider am oiba employee state insurance corporation ESIC haina khanaba government ki firm asina COVID-19 na kham theng wanaraba khoigi staff sing bu tang staff sing gi damak tang yai phanaba amadi safanaba khoigi benefits khradang moina hojik pitharakli ko na pirakliba benefits sing ase amani dang haijage ihana hanbada cash benefit sel gi tengbang haibani uga ani subada medical benefit khoigi laying bagi tengbang haibani ko ona haiba benefit ani mak ase akhoina nahan thangjana mitta ihan han boina cash benefit se akhoina sigi se pamphlet se thagat chabani ko mayam su ubiram lagani aduga ani subada ngasi ayuk atok chagiba medical benefit si su mayam ubiram magani ko medical benefit se ado hariba benefit ani se akhoina mayam na poster ubiraga su pamphlet ubiraga su karino komai tong na logadabano karam kana phanggadabano haibadugi yamna achoba wahang kya ama lebiramgani haina khalle adu wahang sing adu pakum pichage haibang ngasi video se gi kuthang da wahi khara se thamjabani ko ni ihan han baki cash benefit ase kanada phanggadino haiba matam da khoigi ihan han bada cash benefit po ro medical benefit pu oro any ESIC gi benefit ama bu low na ba low ba yagadagi hai taragadi khoigi ESIC se register tauba employee ama oiba ma change ko register tauba haibadi ngagi magi salary dagi tha magi 0.75% from the salary ski ka iba khogi contribution khara magi salary dagi ka iba ona hariba ka iba employee sing si ESI enroll tauba kangbu oidoi ni ko ona hojiki hariba cash benefit se phangge hai taragadi kana gumba hojiki employee sina masana covid positive oi bana maram oiraga thabak lakpa ngam khidaba natraga lakpada hangoi ba phawba aduga kitang sigi lawgiba shutti se mana karaktaba matam se na phatri phawbagi na hariba matam si sigi na bagi period se ma tolo phangoi doini ko na phangoi daba se ESI na magi tolop se magi phangiba tolop to gi no magi chang dugi 70% se ESI na payment tawbani ba ko aduna sinak mai phangdagi hai kan da hojiki positive oire oirakanda yumda home isolation tawbani khangde na jagana khoi government gi kanoda khoi treatment center sing da tawbani khangde tawrakanda mana recover tawra amatung da sagi HR department da paw ma pv gadabani aduga ESI office khoi Kesampat ta leiba dispensary from branch office Kesampat sibu parking da leiba ESI office sida phamiba doctor se unabiraga sagi lip certificate se mana pi gani ko numit tarani goiro punni goiro tha ma goiro mana pi ra matung da akhoi branch officer ma da phame branch officer sina sagi lip se muk mana check tawraga akhoi numit kya ni lepino habida matung ina mana phangiba tolop amadi lepiba numit ani du yengaga mana 70% of the payment se mana grant tawgadabani duga haiba payment si cash ta piro oi bank account gi kuthang da beneficiary haibadi employee masagi bank account gi kuthang da paisa sigi tengbang asi yorakani masina cash benefit ki matang ni ani subada medical benefit ko medical benefits na komai tawno hai kan da ESI se isa khakta nate benefit phangi se isagi dependent family member isagi nupi oi bi isagi icha oi bi isagi ina oi bi ko ima oi bi ipa oi bi no hariba family members na kariumba COVID-19 se positive oidana any private institution amada layeng ure treatment tawrubagi paisa se magi treatment cost se ESIC na reimbursement tawbagi khudong chaba adu khoi staff employees sing da khudong chaba se pi bani ko aduna hojikti taseng na harakan ESIC gi government hospital da yengbiu haibani ko adubu hojiki COVID-19 gi laiba khoi situation si hairogadi taseng na bed phangi phangde natragana government hospital da magi oxygen lai leite haibagi khudong chada mayam laibana private oigera government oigera any matang dugi emergency gi matungina
treatment tꯧꯒꯗꯕ private institution or any center da yengbiro yengbiro matungda ngasai gi phagala akanda ESI office da amtang visit tawbiraga ngasai gi mamang da hagiba doctor unaba gi mo mathang da mu branch manager unaraga ki reimbursement process se mu initiate tawdine bako na hariba mayam se tawbidri ngai mangoina na HR department da hana paum tang bibiro aduga matungina apaina approval piro matungda mu asomnong office da paw pawnaraga ki reimbursement process se makha chathagadine adune adubu sigi reimbursement process se kaigumba khudongchaba lobby gadaba yawpi dagadi ngasai lai ba changhiba che chang admission ticket ko aduga ngasai any documents sing se take ta kaidana section na isada thambiyo mangan digeno haiba documents sing ase yamna kupna yengba ma darka taba maram oibana jiki documents sing ase manghan dana yamna section na thambiyo aduga loirba kanda office asu yengan biro aduga jiki haiba reimbursement process se matang adum pitharpa yagani dune ngasigi video se maruina sigi medical benefit amadi case benefit sigi matang dani mayamna karamna fangadagi haibado ngasai mayamna isai sagi question mayam lai birongani na khaligo do haiba question sing se sigi video sina tang kharadang orabasu pun loinamak ngamdragasu kharadang orabasu tang pawpum piba mangwadra haina aina sa tawse ko haiba benefit sing se phangbining ba kanagumba yauragadi koi staff ki marakta HR department da dum contact tawbiro akopa marawi biagani legang ni pili SOP sing asu mari chumna ngakpi duna mayam punna COVID-19 ase tang mayok minase. Thank you.